Hello, mayang punumakpo ngawang manimagi blog ko taram nong tsari. Mayang madong asidi ay mubang matsa mataw gayan tawri bako. Ado kari mubang no hayo di mayang majeng halage mubang yung hana bada wari mayang adu nani sora pi holise. Ado mayang jeng halage kari mubang no habado. Adudi mayam siga leire bako thabi aduga sinju khara laujare adai tilhau khara laujare dugai di siga leire puska sa gain tawbone bako mayam puska gi chat kaino mahi do athumba do kari kawi adudo laure so sai gadra dugai di sina mahi do puska mahi aduga sigana leire puska ge metpe aduga sigana leire puska se masing kya no habida mayam ko puska se ama ani ahum mari manga puska tarama thoine bako mayam ado mayam asini ado chaba hawrage mayam ko hana maktada ngamani mana khoranjari ado mayam asidi uredana ko asine bako ina chadoise mayam du jeng halake sine ni chadoise ado mayam ai wa ka jam harage bako sa jam la me bai sa sadri ba aduna jam chaba hawrage ai ware chaba doya ga sumari wa hayate ko adi mayam ai chaba hawrage sida leba ising glass amkha aina sum ising khawranga swaina pulak pane mayam mada puska se charage ko sin se kon charage puska se en leirek pane bako ado mahi kana se khatang likha mare sumai to cha jam kui chang dori sidi sidi kuna cha patba lo cha khanba sinen hau jan sinji su khara hatulage mayam ahan bagi sinji su khara hatulage makha thabak suri mayam asnik no tawiro mayam anu sibidina aduga tilhau su makha hatulage makoi makha aduga idi thabi sima chem hatulage aduga idi chutney se sike ai si jam pame ba sigi sauce se tim hatulage jadi mayam se handa sa konse mayam ni damak Em hỏi mẹ wow em phải thì nó hỏi thì đâu là xịt cả chứ cái mấy bây giờ cái tông lia mà một cái chán là để thì nó hỏi mẹ sindu se khara hatele sindu se kanwane ba pata kopi ga jongsa ka hangam matuan ga to ga soi banya ba abi ja ja ha pa Sili mà thì cái bầm hơn rồi ra mai cho bỏ mẹ ngoài rồi cút nó còn trà rồi xin mà thôi chẳng muốn trao thì piên rồi chờ là cái
ꯃꯌꯥꯝ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯨꯏꯑꯕꯀꯣ ꯕꯖꯥꯔ ꯆꯠꯂꯨꯏꯑꯕ ꯑꯉꯥꯡꯒꯤꯅꯦ ꯉꯥꯆꯤꯛ ꯈꯪꯉꯗꯤ ꯂꯧꯒꯦ ꯍꯥꯏꯅꯅꯦ ꯑꯗꯨꯒ ꯑꯩꯅ ꯄꯨꯁꯀꯥꯗ ꯂꯧꯔꯛꯄꯅꯦꯕ ꯄꯨꯁꯀꯥꯒ ꯊꯕꯤꯒꯁꯦ ꯂꯧꯔꯛꯄꯅꯤ ꯃꯌꯥꯝ ꯁꯥꯎꯃꯟꯅꯦ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯗ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯄꯨꯛꯁꯤꯁꯨ ꯈꯥꯂꯤ ꯑꯣꯏꯅ ꯊꯝꯕ ꯑꯩꯅꯀꯣ ꯄꯨꯛꯁꯦ ꯊꯜꯂꯗꯤ ꯑꯍꯥꯎꯕ ꯄꯣꯠꯁꯨ ꯍꯥꯎꯇꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯃꯥꯏ ꯅꯨꯡꯁꯥ ꯄꯥꯝꯕ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯁꯤꯡꯖꯨꯅ ꯁꯤꯡꯖꯨ ꯍꯥꯎꯏꯕ ꯁꯤ ꯃꯍꯤꯁꯦ ꯑꯩꯅ ꯍꯥꯎꯍꯜꯂꯤꯁꯦ ꯃꯌꯥꯝ ꯁꯤ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯊꯣꯡꯉꯤꯁꯤ ꯊꯤꯅ ꯍꯥꯎꯔꯦꯍꯦ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯛꯇꯒꯤ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯆꯩꯁꯤꯅ ꯌꯥꯝ ꯄꯥꯝꯃꯦ ꯃꯌꯥꯝ ꯑꯩꯁꯦ ꯒꯥꯔꯤ ꯃꯆꯥꯒ ꯄꯨꯔꯛꯄꯅꯦ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯑꯗꯣ ꯑꯩꯗꯤ ꯀꯥꯏꯔꯝꯃꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯄꯨꯁꯀꯥꯗ ꯌꯥꯝ ꯀꯜꯂꯝꯃꯦꯕ ꯁꯤ ꯈꯤꯇꯪ ꯂꯤꯛꯑꯦ ꯄꯨꯛꯄꯨ ꯀꯥꯏꯗꯦ ꯁꯤꯡꯖꯨ ꯌꯥꯎꯕꯅꯤꯅ ꯁꯤꯡꯖꯨ ꯍꯥꯞꯆꯤꯜꯂꯒ ꯀꯥꯈ꯭ꯔꯦ ꯃꯌꯥꯝꯁꯤꯡꯗꯤ ꯐꯣꯂꯥ ꯇꯥꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯄꯨꯁꯀꯥ ꯆꯥꯕ ꯂꯣꯏꯔ ꯆꯥꯒꯦ ꯈꯜꯂꯝꯃꯤꯅꯦꯕ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯝꯃꯦ ꯃꯍꯥꯎ ꯑꯃꯅꯤ ꯁꯤꯁꯨ
Hào thật chính hào đấy. 이 고항 먹는 거지 고항이 내가 하라. ꯃꯌꯥꯝ ꯁꯤꯃꯗꯤ ꯐꯖꯅ ꯍꯥꯞꯆꯜꯂꯦ ꯁꯤꯡꯖꯨꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯞꯆꯜꯂꯒꯦ ꯁꯤꯅ ꯑꯔꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯊꯕꯤꯁꯤꯡꯁꯨ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝ ꯐꯝꯃꯤꯁꯦ ꯃꯈꯥ ꯐꯝꯕꯁꯦ ꯈ꯭ꯋꯥꯡ ꯏꯟꯖꯜꯂꯛꯑꯦ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯍꯅꯨꯃꯥꯟ ꯃꯥꯜꯂꯝꯒꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯆꯥꯊꯤꯅ ꯍꯥꯎꯔꯦ ꯐꯣꯇꯣ ꯑꯃꯨꯛ ꯀꯥꯞꯍꯧꯗ꯭ꯔꯦ ꯊꯝꯂꯦꯟꯒꯤ ꯐꯣꯇꯣꯒ ꯂꯩꯍꯧꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯒ ꯀꯣ ꯑꯗꯩ ꯁꯤ ꯍꯥꯞꯄ ꯇꯧꯔꯒ ꯀꯥꯞꯀꯦ ꯈꯟꯕꯅꯦꯕ ꯑꯗꯣ ꯌꯥꯍꯧꯗ꯭ꯔꯦ ꯆꯥꯅꯤꯡꯕꯅ ꯍꯦꯟꯖꯟꯈꯤꯗꯅꯀꯣ ꯌꯥꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯞꯇꯣꯛꯑꯒꯦ ꯑꯁꯤ ꯃꯍꯤꯁꯤꯗꯤ ꯑꯩ ꯊꯛꯇꯣꯏꯅꯦꯕꯀꯣ ꯑꯩ ꯄꯨꯁꯀꯥꯗ ꯍꯥꯞꯄ ꯆꯥꯕꯗꯤ ꯍꯩꯅꯗꯦꯕ ꯊꯛꯒꯦꯔꯦ very tasty ꯇꯥꯔꯦ ꯍꯟꯗꯛꯀꯤꯁꯦ hào 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 ꯁꯤ ꯅꯥꯆꯣꯝ ꯁꯤꯗꯕꯅꯦꯕꯀꯣ ꯅꯥꯆꯣꯝꯁꯦ ꯌꯦꯡꯉ ꯁꯤꯔꯝꯃꯤꯗꯣ ꯅꯥꯁꯤ ꯅꯥꯏ ꯂꯧꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯍꯥꯎꯔꯦ ꯈꯤꯇꯪ ꯍꯥꯎꯔꯦ ꯁꯤꯗꯤ ꯊꯝꯃꯒꯦꯕꯀꯣ ꯀꯩꯅꯣ ꯈꯔ ꯂꯩꯌꯦꯕ ꯑꯩꯅ ꯆꯤꯛꯀꯟ ꯄꯀꯧꯔꯥ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯑꯗꯨ ꯃꯊꯛꯀ ꯆꯥꯅꯤꯡꯗ꯭ꯔꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯆꯥꯅꯤꯡꯈꯤꯁꯦ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯍꯤꯁꯤ ꯃꯨꯊꯛꯑꯒꯦ ꯃꯍꯤ ꯊꯛꯇ꯭ꯔꯤꯉꯩ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯃꯍꯤ ꯊꯛꯇ꯭ꯔꯁꯨ ꯌꯥꯔꯕꯅꯤꯗꯣ ꯈꯤꯇꯪꯈꯛ ꯊꯛꯀꯦ ꯃꯍꯤꯁꯤꯗꯤ ꯍꯥꯎꯇꯦ ꯑꯩ ꯊꯛꯅꯤꯡꯗꯦ ꯃꯍꯤꯁꯤꯗꯤ ꯍꯥꯎꯇꯦꯀꯣ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩ ꯄꯦꯜꯍꯧꯗ꯭ꯔꯦ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯥꯏ ꯕꯥꯏ